Aibu kadai angang lo doino poktre ibani bang icham ta poktre yaude khangadi aina haiba yaw aduna ibani irang khar khar tawna siba natradi ainu bi thininge ko hanura banangonda kanagi nu pinai bi dawrige yai na funeral han hongdung na mataw sidana yarni da chaw masi mu handoini thabak yam le hauri babung na kawmalak paduda rasta sinar magalai ni phone do kaklega thong do fat hang dor e nupa ma jama marks uppa makok de kep ama ublaka makhotana phajana bek tawraba cake adu pairi ngan bo badanok fe tawraduna pairi ba pod pirakli sir sida lejare ngan ba su pirakli badu lawre nupa do su chatkhri ngan ma mama nok na haifet ying Chinganbi ho Chinganbi chujinkan nangna chingalina chumba sabadi yaroi yamna koi thoklaroi Icha so hangani harabani da thinking point hek da haigese yengoi nang su khangli badani sana hanga iga kyam luna khanaba babun haidra so noin hena khangli bani nang nanga silai ga da boy rakadi wase kop na ganta na khanaba yambani hangani harabani na jawrak pam hairage nang yam sida tuna lakna badi do babung ni sa som samjilak laba sida gari gomba ina ningli base pangthok pangam da Aigi matam na loikrabadi pabung yamna pelhaw ai tanatada kanaguma miyoy ani maso yamna pendana mapamarang khanghawrare nangso punsi sema miyoy aningi punsi bu sutatana bagom leiribam nanglamba wando jab amuk leplaka sorda tapna mukdak hondokle aduga makha muktarakle pabung haining badi nangsu matam jare long khongdok bayare nangi hongbagi thawrang pombaso pabung na sinba loirambani